Imphal West District ke Wangoi Police Station ke manung chenalaiba irong amadi mutum Thiba paunaba Imphal turel ke mathakta shaba yotki Thong ama ngasi yo pung tarukrom taba duaida Tektharakpadagi Thong aduda lallakpa truck ama turel da tashinkhre driver Sina Phangle mioi ahum na ashok apan nangle thodok adu ngasi ayok pung tarukrom tarakpa duaida thokibane truck adu mioi mariga loinana singpuraga lakpane truck aduna Thong adu lallakpada Khangdana Thong adu Tektharakpadagi truck adu turel da tashinkhre maduda truck adu ki driver adu truck na nansinkhibadagi Leirakhiba haide driver adudi mayang Imphal yanbi dagi Leirakhiba MD Ibochagi machanupa MD dolai pabam borazau chehi nifumangani haide truck aduda tonglakpa mioi ahum amana gari adudagi chongthok hobadagi khudong Thiba thokhodabane mioi ahum adude mayang Imphal bengun leirak achobadagi makak mayum amen chehi kunipan apokpa MD Nasiruddin mayang Imphal bengun dagi Leirakhiba MD Akhtar Hussain gi machanupa MD Tarif Hussain chehi kun mathoi amadi MD Ashok Hussain chehi taranipan ne isingda tashinkhre truck adugi mapuna hianglam awang laikai dagi sapam ibomcha chehi yangkhai apokpa Leirakhiba sapam satpagini haide thodok aduda kanba ngamhoraba mioi ahum adu yumnam huidrom top sefaida leiba rangini hospital da puraktana laikanakre haide thodok thofam dagi fangba paw maki matung inna thong asi tha ahum ge mamangda sabat luiduna sanganaba thorang tawriba thong amane thong asi saba lushilaba matung mamangda hanjin anirak tekre haide ngasi tekhiba Sina ahum lak subani haide thodok thokpam maduda Wangoi AC ge MLA Khuraizam Loken yauna mahut minister Yumnam Khemchana hakthengna chatuna yengsinkhre thodok adugi matangda minister Yumnam Khemchana hai Khunja Singh na phongdorakpagi matung ina thong ase capacity hena puba truck lanaba hotnabada tekhibane adubu thodok asigi matangda inquiry committee ama semle inquiry committee ge report lakpa fawbadang de ngamina kise Sing puduna lakpa truck adu thong ase landanaba Khunja Singh na hanjin hairaba pawba namduna chatnaba hotnabadagi laibak thiba thodok ase thokibane Khunja Singh ga unaduna wari sanabada thong asida technical defect khara leikhre haibasu khangbangamle thodok asigi matangda numit humni ge manungda inquiry report ama Thagalaknaba Khangankre amade athuba matamda thong ase semjinbage thabakso paikhatlagani haikhe TOMTV na hangba wahang amagi paupum piraduna minister Yumnam Khemchana hai numit kharani ge mamangda kanto sabal da thong ama tektuna truck ama tashinkhiba adusu thong ge capacity dagi hena load puraga lalubadagi tekhibane thong adugi capacity ase tan kuntra faw badamak oibada tan nifu hena lumba truck aduna lalubadagi thong adu tatuna truck adu tashinkhibane hainasu mahakna makhata ki Sidalaiba thongsi ngarang kahing hai tare kasigi nongalam daida bagi honorable emily so have the Khunja Singh hai tare han sing su masi landi ganu arumba po landi ganu na thing about da yadadana lanjal ganda thong yam no ai da thu thwe siana ho yo ko and secondly bagi thongsi I know she Laksharga Khunja Singh Unamatamda, technical defect, Laiba Manusio. Aduna, Madusway, Nuimanunda, Monday, Tuesday, Wednesday, Nuimanunda, Sigi inquiry report on the same bureau, then at the same time, she restructured Taunaba, Atumatam, Tabaho, Mahajari.